ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟ ꯉꯝꯈꯩꯒꯤ ꯋꯥꯊꯣꯛ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯅꯥꯊꯩꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯊꯝꯕꯤꯒꯅꯨ ꯑꯦꯝꯄꯤꯄꯤ꯫ ꯀꯨꯝꯖꯥ 1994ꯗ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯋꯥꯊꯣꯛ ꯚꯥꯔꯠ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯉꯝꯈꯩꯒꯤ ꯋꯥꯊꯣꯛꯁꯤꯡ ꯆꯍꯤ 60 ꯚꯥꯔꯠ ꯂꯩꯉꯥꯛ ꯄꯥꯏꯈꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤ ꯄꯥꯔꯇꯤꯁꯤꯡꯅ ꯆꯌꯦꯠꯅꯗꯨꯅ ꯊꯝꯂꯛꯄꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯕ प्रजाꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯊꯣꯛꯍꯜꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯤ ꯅꯤꯑꯣ ꯀꯣꯂꯣनिꯖꯝꯒꯤ ꯂꯩꯉꯥꯛꯂꯣꯟ ꯆꯠꯊꯔꯕ꯭ꯔꯥ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯦꯝꯄꯤꯄꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯦꯁ ꯏꯕꯣꯝꯆꯥꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯚꯥꯔꯠ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯉꯝꯈꯩꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯅꯥꯈꯩꯁꯦꯡꯅ ꯊꯝꯕꯤꯗꯦ꯫ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯔꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯍꯜꯂꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯗꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯍꯜꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯑꯁꯥꯝ ꯁ꯭ꯇꯦꯠꯇꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 371 ꯀ꯭ꯂꯣꯖ ꯑꯦꯒꯤ ꯃꯈꯥꯗ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆल ꯄ꯭ꯔꯗꯦश ꯁ꯭ꯇꯦꯠ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯣꯗꯣꯂꯦꯟ ꯁ꯭ꯇꯦꯠ ꯑꯃꯨꯛ ꯁꯦꯝꯅꯅꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯂꯦ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯉꯝꯈꯩꯒꯤ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯊꯝꯕꯗꯒꯤ ꯂꯝꯒꯤ ꯋꯥꯍꯧꯗ ꯃꯤꯖꯣꯔꯥꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ 6 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯅꯤꯗ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯗꯥꯏꯇ ꯁꯦꯟꯇꯔꯒꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯄꯨꯝꯅꯃꯛ ꯂꯧꯐꯝ ꯊꯣꯛꯈꯤ ꯍꯥꯏꯅ ꯑꯦꯝꯄꯤꯄꯤꯅ ꯊꯝꯂꯛꯂꯦ꯫ ꯏꯪ 1984ꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯟꯗꯤꯠ ꯅꯦꯍꯔꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯚꯥꯅꯨꯒ ꯏꯝꯐꯥꯜꯗ ꯎꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯥꯕꯣ ꯇꯝꯄꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯂꯝꯕ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯝ ꯁꯤꯖꯤꯟꯅꯕꯒꯤ ꯄꯤꯔꯝꯕ ꯁꯦꯀꯥ 500 ꯄꯤꯕ ꯇꯣꯛꯍꯟꯈꯤ꯫ ꯀꯥꯕꯣ ꯇꯝꯄꯥꯛ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯂꯝꯈꯩ ꯈꯪꯅꯅꯕ ꯖꯨꯡꯂꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔ 81 ꯑꯃꯁꯨ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯆꯪꯁꯤꯜꯂꯛꯂꯒ ꯖꯨꯡꯁꯤꯜꯂꯛꯄꯒꯤ ꯋꯥꯊꯣꯛ ꯐꯣꯡ ꯐꯣꯡ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯪ 1963ꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯅꯥꯒꯥ ꯂꯥꯜꯍꯧꯕꯁꯤꯡꯒ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯗꯦꯛ ꯄꯤꯅꯕꯗ ꯑꯁꯥꯝ ꯁ꯭ꯇꯦꯠꯇꯒꯤ ꯈꯥꯏꯗꯣꯛꯂꯒ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯁꯦꯝꯈꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯎꯈ꯭ꯔꯨꯜ ꯁꯕ ꯗꯤꯕꯤꯖꯟ, ꯇꯃꯦꯡꯂꯣꯡ ꯁꯕ ꯗꯤꯕꯤꯖꯟ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯁꯕ ꯗꯤꯕꯤꯖꯟꯗ ꯅꯥꯒꯥ ꯂꯥꯜꯍꯧꯕꯒꯤ ꯁꯤꯖꯐꯤꯌꯔ ꯆꯠꯅꯕ ꯍꯧꯈꯤ꯫ ꯏꯪ 1962ꯗ ꯑꯦꯝꯄꯤꯄꯤꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯄꯥꯏꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯈꯤ꯫ ꯏꯪ 1965 ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏ ꯑꯃꯁꯨꯡ ꯏꯪ 2015ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛꯅ NHN-IM ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 37 ꯀ꯭ꯂꯣꯖ ꯑꯦꯒꯤ ꯃꯈꯥꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯊꯣꯛꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯃꯦꯞꯇ ꯌꯥꯎꯖꯔꯤꯕ ꯖꯨꯀꯣ ꯚꯦꯂꯤ ꯑꯃꯁꯨꯡ ꯖꯦꯁꯥꯃꯤꯒꯤ ꯂꯝꯗ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯂꯤꯕꯁꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯑꯦꯝꯄꯤꯄꯤꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯀꯤ ꯕꯦꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯊꯣꯜ ꯐꯪꯈ꯭ꯔꯕ ꯑꯦꯟ ꯕꯤꯔꯦꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕꯁꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯉꯝꯈꯩꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ ꯃꯅꯤꯄꯨꯔꯕꯨꯁꯨ ꯆꯍꯤ 60 ꯉꯝꯈꯩꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯦꯝꯄꯤꯄꯤꯅ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯂꯦ꯫ ꯂꯤꯇꯥꯟ ꯃꯈꯣꯡꯗꯒꯤ ꯏꯉꯥꯂꯣꯛ ꯇꯥꯕ ꯂꯝꯕꯤ MLA ꯔꯥꯙꯦꯁ ꯌꯥꯝꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯩꯔꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯗꯣꯛꯇꯔ ꯊꯣꯛꯁꯣꯝ ꯔꯥꯙꯦꯁ ꯌꯥꯝꯅ ꯑꯆꯪꯕ ꯁꯦꯟꯐꯝꯁꯤꯡ ꯄꯨꯊꯣꯛꯂꯒ ꯍꯩꯔꯣꯛ ꯄꯥꯔꯠ 3 ꯏꯉꯥꯂꯣꯛꯀꯤ ꯂꯝꯕꯤ ꯅꯨꯡ ꯊꯥꯗꯨꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯖꯨ ꯊꯥ ꯍꯦꯛ ꯂꯣꯏꯕꯒ ꯂꯝꯕꯤ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯂꯤꯇꯥꯟ ꯃꯈꯣꯡꯗꯒꯤ ꯏꯉꯥꯂꯣꯛ ꯇꯥꯕ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 5 ꯁꯥꯡꯕ ꯂꯝꯕꯤ ꯑꯁꯤ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥꯗ ꯐꯤꯕꯝ ꯐꯠꯆꯜꯂꯛꯇꯕꯗꯒꯤ MLAꯅ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟꯕꯅꯤ꯫ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕ ꯑꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯂꯗꯨꯅ ꯏꯉꯥꯂꯣꯛꯀꯤ ꯃꯤꯌꯥꯝꯗ MLAꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯩꯔꯣꯛꯇꯒꯤ ꯏꯉꯥꯂꯣꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ MLA ꯔꯥꯙꯦꯁ ꯌꯥꯝꯅ ꯍꯩꯔꯣꯛꯀꯤ ꯃꯤꯍꯨꯠ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ꯫ MLA ꯔꯥꯙꯦꯁ ꯌꯥꯝꯅ ꯃꯤꯍꯨꯠ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡ ꯆꯍꯤ 4 ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤ ꯊꯥꯔꯒ ꯑꯅꯤꯔꯛꯇꯤ ꯅꯨꯡ ꯊꯥꯗꯨꯅ ꯁꯦꯝꯖꯤꯟꯕꯤꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯏꯂꯥꯁꯁꯨ ꯊꯥꯕꯤꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ MLAꯕꯨ ꯏꯉꯥꯂꯣꯛꯀꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯈꯤ꯫ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔ ꯑꯃꯗꯤ ꯀꯣꯚꯤꯗ-19 ꯁꯦꯀꯦꯟꯗ ꯋꯦꯕ ꯐꯥꯏꯇꯤꯡ ꯇꯥꯛꯁ ꯐꯣꯔꯁ BJP ꯂꯝꯂꯥꯏ ꯃꯟꯗꯜꯒꯤ ꯆꯤꯌꯥꯔꯃꯦꯟ KS ꯏꯕꯣꯝꯆꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡꯗ ꯃꯤꯑꯣꯏ 30ꯒ ꯗꯥꯏꯔꯦꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯏꯃꯨꯡ 12, ꯂꯝꯂꯥꯏꯗ ꯃꯤꯑꯣꯏ 19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 15, ꯅꯥꯄꯦꯠꯇ ꯃꯤꯑꯣꯏ 9 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 9ꯗ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝ ꯄꯤꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝ ꯑꯣꯏꯅ ꯍꯋꯥꯏ, ꯊꯥꯎ, ꯑꯂꯨ, ꯊꯨꯝ, ꯇꯤꯜꯍꯧ, ꯆꯤꯅꯤꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯀꯣꯚꯤꯗ ꯑꯦꯋꯥꯔꯅꯦꯁ ꯑꯦꯟड इन्फोर्समेंट कमेटी की चेयरपर्सन ए जामिनी, नौग्रेल चिंगनुखोक जीपी की प्रधान ए भिलासिनी, नौपुक कक्सिंग की वार्ड मेंबर एम गानबे, बीजेपी लमलाई मंडल की प्रेसिडेंट ई अमित कुमार सिंह सरुक याखे। थरोंग मरी लेना के एस
Ibu Chana Pongdokibada, Hausi COVID ki Akanba section Thorong Lokat Poina Langana Lauk Thoklipa, Curfew Mapung Pana Satariba Asina. No Magisara Tanjari Pasing Day Hen Awaba Tingle, Curfew Bit Taranigi Sana Takaba Fasin Tampangam Namnadabadagi. Awaba Lading Imum Barum the possible Bayaruk Padagi, containment zone on the Lauk Thorok Padagi. Hena Awaba Hakut Panatanga Fadana SOP Angam Bating Bang Polom Yantokpane. Miamna SOP Nakraba vaccine Madam Sana Katok and Queen Lady Pamakai, Ausik Tingler Pawabasi, Makatana Tingladuna. Laigadabana COVID test Tautokan positive with the Kangtok Pagaloina. Madam Sana vaccine Kaptoxi, SOP Minasi Ahe. Madagasida, Ahan Boy in a vaccination program Pantokre. Nagampal Saukot Lamjing, Look Nangasi, Ahan Boy in Manipur, Engak Health Department Kosamnaduna. No Magioba vaccination program Amat Nagampal, Lamabam Laikaki, Menro, the Pantokre. Ponamioi, Samayanki Pantam Tamto, the Pantoke Patorum, Aduga Marilena. Nagampal Saukot Lamjing, Luki Secretary, Samurai Latpam, Danajoin Aikibada. COVID ki laisat asita ki ngakthok na dabagi pandamda harba vaccination program asi pangthok pani vaccine asi kaplor ba matungda haksang gi nuai taba haibana singba kaya haina riba sing asibo kokhan binaba amadi miyam da vaccine asi kapada atai anapa heart na bana singba da kali su singna ngai leite haibana singba sing asi patangda health department gi expert sing gi mai kedege awareness program ama silaning bagi apamba sumaka tana pangthoke Barak Valley blockade na apan bapire Mizoram Assam amadi Mizoram ki border da ongkat riba atugi makha tarak pawaina Assam ki Barak Valley da sathariba blockade na Mizoram da pusalakadaba health ka mari laina ba polam sing changlak pa yadaba na maram oraga apan ba pire haina Mizoram na kanna janing da pangdokre health ki polam sing adu trak ta hapna purak pada blockade na chatpa yadaba da ki Barak Valley da pantun laire ain Assam sarkar da ninda taukre CBS in loba class 10 ki parkha fal law thokle Central Board of Secondary Education loba class 10 ki parkha ki fal law thokle Sada 99.04 pass tawre Nopa masada ki nupi masana pass tawgi sangwang tuna 99.24 oike Nopa masana 98.89 oike Trivandrum na khwaidi ki wana pass taw tuna 99.99 oike Guwahati na lowest oina 90.54 oike Amarom da CBS na class 12 ki parkha ki matam su August aramanga tage September taraga taruk phawbuda law thokre Tonganba Thaudokta BSF ani Lalauba Amasire Tripura ki Dalai district thokiba Thaudok abada National Liberation Front of Tripura ki khulai paiba Lalauba sing BSF ki inspector amajauna ani kaptana alamle Laikidraba BSF ani adu sub inspector Budo Singh amadi constable Raj Singh kawe Makhoi khulai su laukre ari amarangasi ayu agan bada Jammu Kashmir ki North Kashmir ki Bandipura district security force na Lalhauba ama kaptuna atkre mangondagi pistol amadi maru kaya phangle aire assembly ki taraga humdoi suba session kaukre Manipur ki governor Nazma Heptullah na India ki constitution ki article 174 ki clause ama ki saktege makhada taraga mathoi suba Manipur legislative assembly ki taraga humdoi suba session thase ki tangkun ki ayupung taraga mathoi taba matamda assembly ki holda members sing laknar ba samon thokre hiramasi ki matak Manipur legislative assembly ki secretary Cape Magazine na notification amang si thokre Nagalambarom da CM na Union Home Minister Finance Minister Donor Minister amade Tribal Affairs Minister unakre Prime Minister Narendra Modi na hayeng CM ga unabna matam pirakre Housing Delhi de Riba Manipur gi Minister N Biren ngasi Union Home Minister Amit Shah Union Finance Minister Srimati Nirmala Sitharaman amade ata Union Minister kaya unadun wari sanakre Pawasina Housing Delhi ki khongsata leiriba Minister ki official singa wari sanabada phongdora kibade hayeng Prime Minister Narendra Modi unabagi matam ngasi Minister da piragle hayeng sungsoi soidana Minister N Biren ka Prime Minister ka unadun Manipur ge tongan ba hiram kaya ki matang da wari sanagani aire Pawasina hayeng ngasi ahan ba oina Union Home Minister Amit Shah gi Delhi da raiba residential office Minister ga Union Minister Amit Shah unake Minister ki maikede ki Manipur ki lairum phi Amit Shah da kodol tawduna janbeke wari sanaba aduda maruoina khanaba wafam sindi mathang chahi angan basarukta pangthokadoriba Manipur ki assembly election da BJP na absolute majority phangna da paikat payaba thabak sing ki matang da khanakhe masida natana Manipur ki law and order ki phibam amuke hena fagat hanna ba amade border ki issue sing ki matang da su yamna kumna union minister na hena thawai yauna khana naina ki aire Masigi matunda Minister na Union Finance Minister Nirmala Sitharaman ga Parliament House da unaduna Minister na kudul piduna ikai khumna bodke loina na Manipur ki sentum ki phibam phagana na ba tongan ba hiram kya da sukumna wari sana ke matang da Minister na Union
MOS donor oina thau puriba BL Burma gama ki Delhi de Labor Residence Office to huna tuna tongan ba awang puk lamdam gi oiba chakwa thorang ki wari kya sana kre masigi matung da minister na ngasi Delhi da Unit Minister of Tribal Affairs ki pampuri ba Arjun Mundaga huna tuna wari sana kre amrom da minister na hojik Delhi da Leripa Manipur gi Rajya Sabha gi MP ning thau laisem basana jaw bagi official residence da minister ga huna tuna wari sana ba atu da Manipur da tongan ba project kya paikaliba asigi matang da MP gi mai kete kisu bharat lengha ki mari leina ba minister sing da taksin tu mai fang na thabak paikana da amadi Manipur gi culture gi maram da su thoidok hendok na masak thabak paikana na ki matang da su kum wa kana ke aire arwe da contents asigi mar oi ba pau khara asi ba pau dam jari ba Manipur local news YouTube channel amadi Facebook page asidagi yengbiri ba punam pathaga jari channel asin da tom da kana badi subscribe to bi subscribe to bi ram loina na like and share to ba su ka bi ko na punam po amukana thagajari